Leibak asigi ningtam numit ka mari LEINANA MATHOUNA LEIRABA Lanmee Singda Piba LEMJANINGAI OIRABA mana Vir Chakra Phanglakkhraba Rizwan Malik Ngashi Imphal Da Thunglakhre Makpu lakpada saruk yakiba Youngster Sporting Union Kaikhugi President na Phongdorakpada handakta Pahalgam attack ki paukum oina launch tawkiba Operation Sindur da Squadron Leader Rizwan Malik na lawkiba thodang adu sakhang biduna Makpu Vir Chakra Pirakpasi Manipur gi oina chawtok saningai ni Makna Vir Chakra Phanglakkhraba Lekai Miam imung manung amadi lamdamasigi miamna harauba fawi haiba wafam thamki Youngster Sporting Union Kaikhugi President ki thopu jaraga lejabani asi koina kogi harau yamagi haidare share tobu laktabani asi kogi handak teina una Operation Sindur da kogi Vir Chakra gi mana Phanglakkhraba kogi Rizwan Malik Squadron Leader Rizwan Malik kogi forum gi damakta koi laktabani lekai amadi imung manung amasung mayam punna harau batayamba Nasi sugumba Vir Chakra Phanglakkhraba sida mayam punna maharawi juga kogi India gi damakta su yamna sautokngai manipur gi damakta su yamna pride feel oi ojai khamoida kogi hai kan kogi manipur sida pikhraba lam sida gi sugumba kogi mioi ama leiba haibasi kogi yam sautokngai ni manipur gi damakta mai purakani aduna mayam magi encourage tobo ina koi ngasi ko kogi forum ti pakki damakta